Special Crime Update Tara Suba Tangkang Ngasigi Tangkang Asidi Tamoi Shonbasina Yaragadi Matang Sidaki Makata Bigam Tadabia de Kangdabiat Tonglo Oi Haninga Liti Asigumato Duxing Si Indiagi Mapongkea the Tatana Tokraman Hadu Lisa Gadu Si Bangalore Miam Hena Todon Kangar Mapamasi Leba Jahi Kun Katarukangaribi Maunaha Ama Maming Mahalaxmi Mahaki Masasi Matup yang kaiga mapan thokna matup kaklaga freeze amata thamlam bagi wari aseng wari ngarang na hanta thokliba thodong adubu karigidamak thokliba kanana tholiba thodo asida kari kamna thokiba haibadu tamjarak tamina se khangmina se poning loksing oiba wafam adan case ase hojogjumak di loibadi natri adubu jingnaba miyoi singdi mangda ta dano le police na makoi yam kana phana na bagi damak Bangalore gi police na makoi gi maming matha amadi media sing na haibi gano haibo wafam kya marom phongdok pale Hadubu Koi, Communist, Taminasi. Nasi special in a crime update Tara Suba Tangkang to Puduno Laxariba. Nasi Warriasi, Mahalaxmi, Matup Yankai Tere Tona Kagna Hakcha. Mahalaxmi Kanano, Masing Matang the Ahan the Tamjigi. Mahalaxmi si Nepal the Poklaga, Bangalore the Lak Tuna Lakiba, Mio Yaman. Mahaki Mapa, Apokpa Lakidre. Mahaki Mama, Loina Mahaka twins, Uminaba, Mahaki Machi, Loina Mahaki Mopa. Makoi mamaga punna mari ase Karnataka da leiram Karnataka dagi makoi mathang Bangalore da adumak lakiban masigi matungda mahakna mayum makai pankiba miyoi ase Handakta kauba miyoi amada mayum panki Handakta ase mobile repairing tauba miyoi amakhang mahaki machegi mamingna Lakshmi kawi makoi twins ni mahaki mawpagi mamingna Ukam kawi mache Lakshmi ase Muslim nupa amada mayum panmadagi maming onthoklaga Sahida haina Mahaki Mamingo Mahaki Mama Amadi Mopa Loina Machi Esi Bangalore gi Mafam Amada Mahalaxmi ne Lady Basiga Irap Labnadana Mafam Aduda Makoi Ka Bhara Amada Ledam Mahalaxmi ne Lady Basishu Ka Bhara Amadani Loinana Asum na Mahan Mayum Makai Pala Matung the Machano Pima Pangzaki Machano Pidu Chahi Mari Suraki 2023 gi November Amadi December Changlakpa Aduaida Imung Manung Adu the crisis Makalaki Crisis Adudi Mahalaxmi Haribasi Mahak Asi hair dresser Oiba Salon Amada Tabak Toba Uttarakhand Asarab Koba Miyoi Amaga Mari Lene Haibadi extramarital affairs Mari Lene Haiba Wafam Amadagi Mahaki Mapuri Handakta ka Mahalaxmi ga Khana Chaina Bangang Naba Tattana Thokpa Horaki Masigi Matungdagi Makogi Machanupi Chahi Mari Shuruba Asi Amungna Handakta ka Punaleram Amungna Mahalaxmi ga Punalera Lokthok Loksin Toraga Machanupi si Hongdok Hongjin Todana Makoini gi Manakta Amumok Thamlam Tholiba Todok Oduna Sumakoini divorce Toramti Divorce Todraga Sumakoi any si Punaleminaba Yaba Haibadu Oikidi Masigi Asing Maramdi Mahalaxmi na Mahak Asarab Koba Salon Toba hair dresser Amaga Mari Lene Haibo Wahau Asidagi Imung Adu the crisis Asilakibli Amabure Makoi any Machanupi si Mamagi Manakta Muk Mapagi Manakta Muk Thambamatamda Taudo Asi Tokibamatamda di Machanupi Asi Handakta Hariba Magi Mapuriba si Manakta Labor Matam Asumna August ke Tang Taraga Mapan Rakhi gi Numit Asidadi Mahaki Mopanupada Rakhi Pun Magidama Pau Paunaki Amadi Rakhi Pun Magi Tabak Toramadu Yaubalaki August ke Tang Tara Mapan Rakhi gi Pun Kiba Numit Asidagi Mahalaxmi Mahaki Machi Mahaki Mama Loinana Mopaga Pau Pauna Kidre Hai Karigidamukta Pau Pauna Kidaba Asing Maram di Kangti Yam Nak Nasu Lei Hai Matanta Su Mahalaxmi Lei Hai Imung Manuna Karigidamukta Pau Pauna Dribano Kol Toroga Chak Charabra Tumabra Nahak Kamdauri Karigidamukta Hangkidabano Haibo Wafamasi Police na Suhairi Miyam na Suhang Numit Taraga Mapanibo Matau Karam na Pau Pauna Dana Lady Bano Haibo Wafamasi Laksaning ni Bawafamdi Taudo Asikaram na Tokibagi Haibagi Matanga Dudan Mahalaxmi Kanano Mahaki Mapuriba Lainariba Mari Mahaki Macha Karam na Lady Ba Mahaki Imung Manung Karam na Lady Haibo Wafam du Kambir Adorabadi Taudo Tokibagi Warriors Makatana Molaxeri Mapalam da Amadi Tonga Tongan Mafam the Lainariba Music Si a Choba plate sing the Magi Ka Bra Lorga Lane Bagicha Navi Loina Bagle Asumna Matam Kara Mahakna Lady Baka Aduda Manam Yamna Nam Tiba Manam Amanam Lakpadagi Yumthang Nana Leiba Jiban Ram Koba Miyo Emana September Git Tang Kunda Manam Yamna Kahina Nam Tibala E Haiduna Mahana Wapamasi Makogi Flat Adu the Lady Bamio sing the Wapamasi Fondoki Flat Adu the Labor Missina so Haigumdana Manam Nam Tiba Manam Amanami Haiduna Canada Adubu Manam Nam Libaka si Mahalaxmi gi Kaduni
ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯐ꯭ꯂꯦꯠ ꯑꯗꯨꯗ ꯂꯩꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯃꯅꯝ ꯅꯝꯊꯤꯔꯤꯕ ꯃꯍꯥꯂꯛꯁꯃꯤꯒꯤ ꯀꯥ ꯑꯗꯨ ꯊꯣꯡ ꯍꯥꯡꯗꯣꯛꯅꯅꯕꯒꯤꯗꯃꯛ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯊꯣꯡ ꯑꯁꯤ ꯃꯄꯥꯟꯗ ꯁꯣ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯛꯈꯤ ꯀꯥ ꯑꯁꯤ ꯃꯍꯥꯂꯛꯁꯃꯤꯒꯤ ꯀꯥꯅꯤ ꯑꯗꯨꯒ ꯃꯅꯨꯡꯗꯒꯤꯁꯨ ꯃꯅꯝ ꯅꯝꯊꯤꯕ ꯅꯝꯃꯤ ꯃꯄꯥꯟꯗꯅ ꯁꯣ ꯂꯣꯜꯂꯤ ꯑꯗꯨꯔꯕꯗꯤ ꯊꯣꯡ ꯊꯤꯟꯗꯨꯅ ꯀꯅꯥꯕꯨ ꯀꯧꯔꯨꯒꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯊꯣꯡ ꯊꯤꯟꯗꯨꯅ ꯃꯅꯨꯡꯗ ꯃꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯊꯣꯡ ꯊꯤꯟ ꯑꯗꯨꯕꯨ ꯀꯔꯝꯅ ꯃꯅꯨꯡꯗꯒꯤꯗꯤ ꯊꯣꯡ ꯍꯥꯡꯗꯣꯔꯛꯀꯅꯤ ꯃꯄꯥꯟꯗ ꯁꯣ ꯂꯣꯜꯂꯤꯕꯅꯤꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯃꯅꯝ ꯅꯝꯊꯤꯕ ꯐꯥꯎꯔꯛꯈꯤꯔꯝꯃꯤ ꯅꯨꯃꯤꯠ 19 ꯁꯨꯔꯕ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯛ ꯌꯥꯝꯅ ꯅꯝꯊꯤꯕ ꯃꯅꯝ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯐꯥꯎꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯁꯤ ꯍꯥꯏꯗꯨꯅ ꯈꯟꯅꯕꯗ ꯃꯍꯥꯂꯛꯁꯃꯤꯒꯤ ꯃꯃꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯅꯛꯅ ꯂꯩꯕ ꯑꯃꯗꯤ ꯀꯥ ꯚꯔꯥ ꯑꯗꯨ ꯂꯧꯕ ꯃꯇꯝꯗ ꯔꯦꯟꯠꯀꯤ ꯗꯣꯀꯨꯃꯦꯟꯗ ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯒꯩ ꯅꯥꯇꯩꯒꯤ ꯅꯝꯕꯔ 2 ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯕꯗꯒꯤ ꯌꯨꯝꯕꯨꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯅꯝꯕꯔ ꯀꯣꯏꯊꯤ ꯊꯤꯈꯤ ꯅꯝꯕꯔ ꯐꯪꯈꯤ ꯂꯣꯏꯅꯅ ꯃꯍꯥꯂꯛꯁꯃꯤꯒꯤ ꯃꯃꯥꯗ ꯀꯣꯜ ꯇꯧꯈꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯂꯩꯔꯤꯕ ꯀꯥ ꯑꯗꯨ ꯃꯅꯝ ꯌꯥꯝꯅ ꯅꯝꯊꯤ ꯃꯐꯝ ꯑꯁꯤ ꯍꯥꯡꯗꯣꯛꯇꯕ ꯌꯥꯗ꯭ꯔꯤ ꯌꯥꯔꯒꯗꯤ ꯈꯔ ꯅꯛꯅ ꯌꯥꯔꯒꯗꯤ ꯈꯔ ꯌꯥꯡꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯆꯦ ꯂꯛꯁꯃꯤ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯄꯥꯅꯨꯄꯥ ꯎꯀꯝꯒ ꯃꯃꯥꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯅꯅꯕꯒꯤꯗꯃꯛ ꯃꯃꯥꯅꯁꯨ ꯊꯣꯡ ꯊꯤꯟꯈꯤ ꯑꯗꯨꯕꯨ ꯃꯄꯥꯟꯗ ꯁꯣ ꯂꯣꯟꯈꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯁꯣ ꯊꯨꯒꯥꯏꯔꯒ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯁꯣ ꯊꯨꯒꯥꯏꯈꯤ ꯁꯣꯗꯨ ꯊꯨꯒꯥꯏꯕ ꯃꯇꯝꯗ ꯍꯦꯛ ꯊꯣꯡ ꯍꯥꯡꯗꯣꯛꯄꯒ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯃꯆꯦ ꯃꯐꯝ ꯑꯗꯨꯗ ꯆꯪꯈꯤ ꯑꯗꯨꯒ ꯃꯃꯥꯅ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯏꯃꯨꯡ ꯑꯗꯨꯗ ꯇꯤꯟ ꯀꯥꯡ ꯍꯥꯏꯕꯗꯤ ꯁꯥ ꯑꯄꯨꯝꯕ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯐꯠꯇ ꯍꯥꯎꯊꯤ ꯊꯝꯕ ꯃꯇꯝꯗ ꯇꯤꯟ ꯀꯥꯡ ꯏꯟꯕ ꯀꯛꯆꯤꯡ ꯏꯟꯕ ꯍꯟ ꯏꯟꯕꯒꯨꯝ ꯌꯨꯝꯌꯥꯏ ꯑꯗꯨꯗ ꯃꯁꯤꯡ ꯈꯪꯗ꯭ꯔꯕ ꯇꯤꯟ ꯀꯥꯡꯅ ꯂꯩꯔꯝꯃꯤ ꯑꯃꯗꯤ ꯌꯨꯝꯌꯥꯏ ꯑꯗꯨꯗ ꯏ ꯑꯀꯪꯕꯅ ꯆꯤꯡꯕ ꯈꯔ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯛꯆꯤꯡ ꯏꯜꯂꯤꯕ ꯇꯤꯟ ꯏꯜꯂꯤꯕ ꯃꯐꯝ ꯑꯗꯨ ꯃꯔꯤ ꯆꯪꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯕ ꯑꯆꯧꯕ ꯐ꯭ꯔꯤꯖ 160 ꯂꯤꯇꯔꯒꯤ ꯑꯗꯨꯒꯨꯝꯕ ꯐ꯭ꯔꯤꯖ ꯑꯗꯨꯗ ꯇꯤꯟ ꯀꯥꯡꯅ ꯌꯣꯝꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯐ꯭ꯔꯤꯖ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯐ꯭ꯔꯤꯖ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏꯕꯒꯤ ꯁꯥꯗꯣꯡ ꯃꯇꯨꯞ 57 ꯃꯇꯨꯞ ꯀꯛꯂꯒ ꯀ꯭रिꯛ ꯀ꯭रिꯛ ꯏꯅꯅ ꯍꯥꯞꯆꯤꯜꯂꯒ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯃꯍꯥꯂꯛꯁꯃꯤꯒꯤ ꯃꯃꯥ ꯋꯥꯟꯊꯈꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅꯁꯨ ꯑꯉꯛꯄ ꯐꯥꯎꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯈꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯕ ꯃꯍꯥꯂꯛꯁꯃꯤ ꯐ꯭ꯔꯤꯖ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯇꯨꯞ ꯀꯛꯇꯨꯅ ꯀꯅꯥꯅ ꯍꯥꯠꯂꯤꯕꯅꯣ ꯀꯅꯥꯅ ꯍꯥꯠꯂꯝꯒꯗꯧꯔꯤꯕꯅꯣ ꯀꯔꯤꯒꯤ ꯍꯥꯠꯂꯝꯒꯗꯧꯔꯤꯕꯅꯣ ꯃꯍꯥꯛꯀꯤ ꯃꯊꯟꯇ ꯂꯩꯕꯅꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗꯤ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯁꯥꯎꯅꯗꯨꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯂꯩ ꯑꯗꯨꯔꯕꯗꯤ ꯊꯧꯗꯣꯛ ꯑꯁꯤ ꯃꯄꯨꯔꯣꯏꯕꯅ ꯇꯧꯔꯤꯕꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯅꯥꯅ ꯇꯧꯔꯤꯕꯅꯣ ꯁꯣꯁꯥꯏꯇꯤ ꯑꯗꯨꯗ ꯂꯩꯔꯤꯕ CCTVꯁꯤꯡꯗ ꯀꯅꯥ ꯂꯥꯛꯈꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯀꯅꯥ ꯆꯪꯂꯛꯈꯤ ꯀꯅꯥ ꯊꯣꯛꯈꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯂꯥꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯈꯤ ꯄꯨꯂꯤꯁ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ ꯄꯨꯂꯤꯁꯅ ꯂꯥꯛꯄꯒ ꯃꯐꯝ ꯑꯗꯨꯗ ꯃꯅꯝ ꯅꯝꯊꯤꯕ ꯀꯥ ꯍꯦꯟꯅ ꯍꯦꯟꯕꯗꯒꯤ ꯆꯪꯕ ꯉꯝꯗꯗꯨꯅ ꯗꯕꯜ ꯂꯌꯥꯔꯒꯤ ꯃꯥꯛꯁ ꯎꯞꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯈꯤ ꯄꯨꯂꯤꯁꯅ ꯆꯪꯈꯤꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯍꯛꯆꯥꯡ ꯃꯇꯨꯞ 59 ꯑꯗꯨ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤꯗꯃꯛ ꯄꯨꯅꯅꯕ ꯍꯣꯠꯅꯈꯤ ꯑꯁꯨꯝꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯣꯏꯅꯅ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯇꯣꯉꯥꯟꯕ ꯏꯕꯤꯗꯦꯟꯁꯁꯤꯡ ꯃꯥꯡꯗꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯃꯈꯣꯏꯅ ꯁꯦꯟꯅꯈꯤ ꯑꯃꯗꯤ ꯐꯣꯔꯦꯟꯁꯤꯛ ꯇꯤꯝ ꯀꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯨꯞꯅ ꯌꯦꯡꯁꯤꯜꯍꯜꯂꯕ ꯃꯇꯨꯡꯗ ꯊꯧꯗꯣꯛ ꯑꯁꯤ ꯀꯔꯝꯅ ꯊꯣꯛꯈꯤ ꯀꯅꯥꯅ ꯊꯣꯛꯍꯜꯂꯝꯕ ꯌꯥꯏ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕ ꯃꯤꯁꯤꯡꯒꯤ ꯀꯔꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯒ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟꯕ ꯍꯧꯈꯤꯔꯝꯃꯤ ꯑꯃꯗꯤ ꯄꯨꯂꯤꯁꯅ ꯊꯧꯗꯣꯛ ꯑꯁꯤ ꯀꯅꯥꯅ ꯊꯣꯛꯍꯟꯕ ꯌꯥꯕꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯆꯤꯡꯅꯕꯗꯒꯤ ꯃꯄꯨꯔꯣꯏꯕ ꯀꯧꯈꯤ ꯃꯄꯨꯔꯣꯏꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ ꯃꯄꯨꯔꯣꯏꯕꯅ ꯋꯥꯐꯝꯁꯤꯡ ꯃꯊꯪ ꯄꯨꯂꯤꯁꯇ ꯇꯝꯈꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯁꯔꯞ ꯀꯧꯕ ꯍꯤꯌꯔ ꯗ꯭ꯔꯦꯁꯔ ꯑꯃꯒ ꯑꯔꯣꯟꯕ ꯃꯔꯤ ꯂꯩꯔꯛꯄꯗꯒꯤ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯗ꯭ꯔꯦ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩ ꯃꯍꯥꯛꯀ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯗ ꯃꯔꯤ ꯂꯩꯅꯗꯦ ꯃꯍꯥꯛ ꯃꯣꯕꯥꯏꯜ ꯔꯤꯄꯦꯌꯔꯤꯡ ꯁꯦꯟꯇꯔ ꯑꯃꯗ ꯊꯕꯛ ꯇꯧꯕꯅꯤ ꯂꯣꯏꯅꯅ ꯃꯍꯥꯛꯀ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯃꯍꯥꯛꯀꯤ ꯀꯣꯜ ꯗꯤꯇꯦꯜꯁ ꯔꯦꯀꯣꯔꯗ ꯄꯨꯂꯤꯁꯅ ꯌꯦꯡꯈꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯍꯥꯏꯕꯗꯤ ꯃꯍꯥꯂꯛꯁꯃꯤ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯈꯤꯕ ꯅꯨꯃꯤꯠ ꯑꯁꯤ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 2ꯅꯤ ꯂꯣꯏꯅꯅ ꯄꯨꯂꯤꯁꯅ ꯃꯐꯝ ꯑꯗꯨꯗ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠ ꯑꯁꯤꯅ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 19ꯅꯤ ꯑꯗꯨꯔꯕꯗꯤ ꯅꯨꯃꯤꯠ 18ꯅꯤ ꯑꯗꯨꯛ ꯌꯥꯝ ꯁꯥꯡꯅ ꯒꯦꯞ ꯂꯩꯔꯤꯕꯗꯨ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯃꯠꯇ ꯀꯔꯤꯃꯠꯇ ꯈꯪꯍꯧꯗ꯭ꯔꯤꯕ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯑꯃꯔꯣꯝꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯍꯥꯛꯀꯤ ꯃꯧꯄꯥꯅꯨꯄꯥ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯆꯦ ꯅꯨꯃꯤꯠ 18ꯅꯤ ꯃꯍꯥꯂꯛꯁꯃꯤꯒ ꯀꯔꯤꯒꯤꯗꯃꯛꯇ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯤꯕꯅꯣ ꯅꯍꯥꯛ ꯆꯥꯛ ꯆꯥꯔꯕ꯭ꯔꯥ ꯇꯨꯝꯂꯕ꯭ꯔꯥ ꯀꯔꯝ ꯂꯦꯜꯂꯤ ꯅꯊꯟꯇ ꯂꯩꯕꯅꯤ ꯍꯥꯏꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯍꯪꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯅꯛꯅꯁꯨ ꯂꯩꯔꯤꯕ ꯂꯣꯏꯅꯅ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 2ꯗꯒꯤ ꯃꯣꯕꯥꯏꯜ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯕꯗꯨ ꯃꯄꯥꯅꯨꯄꯥ ꯃꯆꯦ ꯑꯃꯗꯤ ꯃꯃꯥꯅ ꯀꯔꯤꯒꯤꯗꯃꯛꯇ ꯈꯪꯗ꯭ꯔꯤꯕꯅꯣ ꯋꯥꯐꯝ ꯑꯁꯤ ꯄꯨꯂꯤꯁꯅꯁꯨ ꯑꯉꯛꯄ ꯑꯣꯏꯔꯤ ꯃꯤꯌꯥꯝꯅꯁꯨ ꯑꯉꯛꯄ ꯑꯣꯏꯔꯤ ꯑꯗꯨꯕు ꯍꯪꯕ ꯌꯥꯕ ꯋꯥꯍꯪ ꯍꯦꯃꯟꯗꯥꯁꯇꯒꯤ ꯄꯨꯂꯤꯁꯅ ꯍꯪꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯀꯣꯜ ꯗꯤꯇꯦꯜꯁ ꯔꯦꯀꯣꯔꯗ ꯌꯦꯡꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯄꯥꯎ ꯐꯥꯎꯅꯗꯕ ꯀꯨꯏꯔꯦ ꯍꯥꯏꯕꯁꯤ ꯈꯪꯈꯤꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ CDR ꯌꯦꯡꯈꯤ ꯃꯣꯕꯥꯏꯜ ꯂꯣꯀꯦꯁꯟ ꯌꯦꯡꯈꯤ ꯊꯧꯗꯣꯛ ꯑꯗꯨ ꯍꯦꯃꯟꯗꯥꯁꯀ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯗ ꯃꯔꯤ ꯂꯩꯅꯗ꯭ꯔꯦ ꯍꯥꯏꯕꯗꯒꯤ ꯀ꯭ꯂꯤꯟ ꯆꯤꯠ
ꯃꯍꯥꯛ ꯊꯧꯗꯣꯛ ꯑꯁꯤꯗ ꯃꯔꯤ ꯂꯩꯅꯗ꯭ꯔꯦ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯂꯧꯕꯒ ꯂꯣꯏꯅꯅ ꯃꯉꯣꯟꯗ ꯆꯤꯡꯅꯕ ꯋꯥꯐꯝ ꯀꯔꯤꯝꯇ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯄꯨꯂꯤꯁꯅ ꯃꯉꯣꯟꯗꯒꯤ ꯋꯥꯍꯪ ꯄꯥꯎꯍꯪ ꯈꯔ ꯇꯧꯈꯤ ꯃꯗꯨꯗꯤ ꯊꯧꯗꯣꯛ ꯑꯁꯤ ꯀꯅꯥꯅ ꯊꯣꯛꯍꯜꯂꯝꯕ ꯌꯥꯕꯒꯦ ꯅꯍꯥꯛꯅ ꯀꯅꯥ ꯀꯅꯥ ꯆꯤꯡꯅꯕ ꯂꯩ ꯄꯨꯂꯤꯁꯅ ꯁꯨꯝ ꯍꯪꯈꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯃꯟꯗꯥꯁꯅ ꯍꯥꯏꯔꯛꯈꯤꯕ ꯃꯇꯨꯡꯏꯟꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯃꯍꯥꯛꯀ ꯂꯥꯞꯅ ꯂꯩꯅꯔꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯍꯤꯌꯔ ꯗ꯭ꯔꯦꯁꯔ ꯑꯗꯨꯒꯨꯝꯕ ꯁꯦꯂꯨꯟ ꯑꯃꯗ ꯊꯕꯛ ꯇꯧꯕ ꯑꯁ꯭ꯔꯞ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒ ꯃꯈꯣꯏ ꯑꯅꯤ ꯑꯔꯣꯟꯕ ꯃꯔꯤ ꯂꯩꯅꯔꯛꯄꯗꯒꯤ ꯃꯍꯥꯛꯀ ꯂꯥꯞꯅꯈꯤꯕꯅꯤ ꯑꯃꯗꯤ ꯃꯈꯣꯏꯅꯤ ꯃꯇꯝ ꯁꯥꯡꯅ ꯈꯟꯅ ꯆꯩꯅꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯃꯄꯨꯔꯣꯏꯕ ꯍꯦꯃꯟꯗꯥꯁꯅ ꯍꯥꯏꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯑꯃꯨꯛ ꯑꯁ꯭ꯔꯞ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯂꯧꯈꯠꯂꯒ ꯋꯥꯍꯪ ꯄꯥꯎꯍꯪꯅꯕꯒꯤꯗꯃꯛ ꯈꯟꯅꯈꯤ ꯑꯗꯨꯕꯨ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯇꯁꯦꯡꯅ ꯍꯦꯃꯟꯗꯥꯁꯅ ꯀꯦꯁ ꯑꯁꯤꯗ ꯃꯍꯥꯛꯄꯨ ꯆꯦꯟꯅꯗꯅꯅꯕ ꯃꯍꯥꯛꯅ ꯍꯥꯏꯖꯤꯜꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅꯁꯨ ꯌꯦꯡꯁꯤꯟꯈꯤ ꯑꯗꯨꯕꯨ ꯍꯦꯃꯟꯗꯥꯁꯇ ꯄꯨꯂꯤꯁꯅ ꯆꯤꯡꯅꯕꯗꯤ ꯂꯩꯈꯤꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜꯗ ꯃꯍꯥꯂꯛꯁꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯠꯇ꯭ꯔꯒ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯣꯀꯦꯁꯟ ꯑꯣꯏꯈꯤꯕꯒꯤ ꯋꯥꯐꯝ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯦꯃꯟꯗꯥꯁꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯆꯤꯡꯅꯔꯤꯕ ꯃꯤꯑꯣꯏ ꯑꯁ꯭ꯔꯞ ꯍꯥꯏꯔꯤꯕꯁꯤ ꯄꯨꯂꯤꯁꯅ ꯐꯥꯒꯠꯈꯤ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯁ꯭ꯔꯞꯇ ꯋꯥꯍꯪ ꯄꯥꯎꯍꯪꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯃꯍꯥꯛꯀꯤ ꯀꯣꯜ ꯗꯤꯇꯦꯜꯁ ꯔꯦꯀꯣꯔꯗꯇꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯂꯥꯛꯈꯤꯕꯒꯤ ꯋꯥꯐꯝ ꯀꯔꯤꯃꯠꯇ ꯂꯩꯔꯝꯗꯦ ꯑꯗꯨꯒ ꯃꯍꯥꯂꯛꯁꯃꯤꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 2ꯒꯤ ꯃꯃꯥꯡꯗꯁꯨ ꯑꯁ꯭ꯔꯞꯀ ꯃꯍꯥꯂꯛꯁꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯆꯤꯡꯅꯕ ꯂꯩꯔꯝꯗꯦ ꯑꯃꯗꯤ ꯋꯥꯍꯪ ꯄꯥꯎꯍꯪꯕ ꯃꯇꯝꯗ ꯑꯁ꯭ꯔꯞꯅ ꯃꯍꯥꯛꯇꯤ ꯃꯍꯥꯛꯀꯤ ꯁꯦꯂꯨꯟꯗ ꯑꯗꯨꯃꯛ ꯂꯩ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯍꯥꯏꯔꯛꯈꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕꯁꯤ ꯀꯅꯥꯅꯣ ꯆꯦꯟꯅꯗ꯭ꯔꯕꯅꯤꯅ ꯑꯁ꯭ꯔꯞꯁꯨ ꯊꯥꯗꯣꯛꯄ ꯇꯥꯈꯤ ꯑꯃꯔꯣꯝꯗ ꯃꯍꯥꯂꯛꯁꯃꯤꯒꯤ ꯃꯧꯄꯥꯅꯨꯄꯥ ꯎꯀꯝ ꯃꯉꯣꯟꯗ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯆꯤꯡꯅꯕ ꯀꯅꯥ ꯀꯅꯥ ꯂꯩ ꯍꯥꯏꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕꯗꯨ ꯚꯔꯥꯅꯤ ꯚꯔꯥ ꯑꯗꯨꯒꯤ ꯃꯔꯨꯑꯣꯏꯕ ꯃꯦꯅꯦꯖꯔ ꯑꯗꯨꯒ ꯑꯣꯐꯤꯁ ꯀꯂꯤꯛ ꯑꯗꯨꯒ ꯑꯁ꯭ꯔꯞ ꯑꯃꯔꯣꯝꯗ ꯃꯄꯨꯔꯣꯏꯕ ꯍꯦꯃꯟꯗꯥꯁꯅ ꯑꯁ꯭ꯔꯞ ꯆꯦꯟꯅꯔꯝꯗ꯭ꯔꯕꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯑꯃꯁꯨ ꯁꯣꯏꯗꯅ ꯊꯧꯗꯣꯛ ꯑꯁꯤ ꯆꯦꯟꯅꯔꯝꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯥꯎꯕ ꯂꯥꯛꯂꯤ ꯄꯨꯂꯤꯁꯅ ꯋꯥꯍꯪ ꯄꯥꯎꯕꯒꯤ ꯊꯕꯛ ꯌꯥꯝꯅ ꯀꯟꯅ ꯆꯠꯊꯔꯤ ꯑꯃꯗꯤ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕ ꯁꯣꯁꯥꯏꯇꯤꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ CCTVꯒꯤ ꯐꯨꯇꯦꯖ ꯑꯃ ꯏꯅꯧ ꯅꯧꯅ ꯀꯦꯁ ꯑꯁꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯁꯤ ꯑꯃꯨꯛ ꯂꯥꯛꯂꯤ CCTVꯒꯤ ꯐꯨꯇꯦꯖ ꯑꯁꯤꯗ ꯁ꯭ꯀꯨꯇꯤꯗ ꯃꯤꯑꯣꯏ ꯑꯅꯤ ꯂꯥꯛꯈꯤꯕ ꯑꯁꯤ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 2ꯗꯅꯤ ꯑꯗꯨꯁꯨ ꯑꯊꯦꯡꯕꯗ ꯑꯁꯨꯝꯅ ꯏꯃꯨꯡ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯅꯤ ꯆꯪꯈꯤ ꯍꯥꯏꯕꯗꯤ ꯀꯥ ꯚꯔꯥ ꯑꯗꯨꯗ ꯆꯪꯈꯤ ꯊꯣꯡ ꯑꯗꯨ ꯃꯍꯥꯂꯛꯁꯃꯤꯅ ꯍꯥꯡꯗꯣꯛꯈꯤ ꯃꯍꯥꯂꯛꯁꯃꯤꯅ ꯊꯣꯡ ꯍꯥꯡꯂꯤꯕꯁꯤꯅꯗꯤ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯃꯍꯥꯂꯛꯁꯃꯤꯅ ꯈꯪꯕ ꯃꯤꯑꯣꯏꯅꯤ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯃꯍꯥꯂꯛꯁꯃꯤꯅ ꯊꯣꯡ ꯍꯥꯡꯉꯝꯗ꯭ꯔꯕꯗꯤ ꯉꯁꯤꯁꯨ ꯃꯍꯥꯂꯛꯁꯃꯤ ꯁꯣꯏꯗꯅ ꯂꯩꯔꯝꯈꯤꯒꯅꯤ ꯑꯗꯨꯕꯨ ꯁ꯭ꯀꯨꯇꯤꯗ ꯂꯥꯛꯄ ꯃꯤꯑꯣꯏ ꯑꯗꯨ ꯀꯅꯥꯅꯣ ꯕꯦꯡꯒꯂꯨꯔꯨꯒꯤ ꯄꯨꯂꯤꯁꯅ ꯍꯥꯏꯕꯗ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯁꯛ ꯅꯤꯡꯊꯤꯖꯅ ꯈꯪꯏ ꯑꯗꯨꯕꯨ ꯃꯈꯣꯏ ꯍꯧꯖꯤꯛ ꯋꯦꯁ ꯕꯦꯡꯒꯣꯜꯗ ꯂꯩꯔꯤ ꯑꯗꯨꯅ ꯃꯈꯣꯏ ꯀꯅꯥꯅꯣ ꯇꯥꯛꯊꯣꯛꯄ ꯌꯥꯗ꯭ꯔꯤ ꯃꯈꯣꯏ ꯐꯥꯅꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯦꯗꯤꯌꯥꯁꯤꯡꯗ ꯃꯈꯣꯏꯒꯤ ꯃꯃꯤꯡ ꯃꯊꯥ ꯍꯥꯏꯕ ꯌꯥꯗꯦ ꯀꯔꯤꯒꯨꯝꯕ ꯍꯥꯏꯈ꯭ꯔꯕꯗꯤ ꯈꯪꯈ꯭ꯔꯕꯗꯤ ꯃꯈꯣꯏ ꯁꯣꯏꯗꯅ ꯂꯣꯠꯈꯤꯕ ꯌꯥꯏ ꯂꯣꯠꯈ꯭ꯔꯕꯗꯤ ꯀꯦꯁ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯈꯤꯒꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯄꯨꯊꯣꯛꯀꯗꯧꯔꯤꯕ꯭ꯔꯥ ꯅꯨꯄꯤ ꯑꯃꯕꯨ ꯃꯇꯨꯞ 53 ꯊꯣꯛꯅ ꯀꯛꯂꯤꯕ ꯑꯁꯨꯛ ꯌꯥꯝꯅ ꯇꯝꯊꯤꯅ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯛꯅꯔꯤꯕ ꯃꯤꯑꯣꯏꯗꯨ ꯀꯅꯥꯅꯣ ꯇꯥꯕꯤꯔꯒ ꯀꯦꯁ ꯑꯁꯤꯗ ꯃꯄꯨꯔꯣꯏꯕ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛꯀ ꯑꯔꯣꯟꯕ ꯃꯔꯤ ꯂꯩꯅꯈꯤ ꯍꯥꯏꯔꯤꯕ ꯑꯁ꯭ꯔꯞ ꯍꯥꯏꯕꯁꯤ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯁ꯭ꯔꯞꯀꯤ ꯃꯅꯥꯎꯅꯨꯄꯥ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯥ ꯚꯔꯥ ꯑꯗꯨꯗ ꯃꯊꯟꯇ ꯂꯩꯕꯅꯤ ꯚꯔꯥ ꯑꯃꯗ ꯃꯧ ꯑꯃꯅ ꯃꯊꯟꯇ ꯂꯩꯕ ꯍꯥꯏꯕꯁꯤ ꯆꯍꯤ 16 ꯈꯛꯇ ꯉꯥꯏꯔꯤꯕ ꯃꯧ ꯃꯐꯝ ꯑꯗꯨꯗ ꯀꯅꯥ ꯑꯃꯠꯇ ꯌꯦꯠꯄꯤꯅꯕ ꯂꯩꯕ ꯅꯠꯇꯦ ꯆꯤꯡꯅꯔꯤꯕꯁꯤꯡ ꯑꯁꯤꯗ ꯀꯥ ꯚꯔꯥ ꯑꯗꯨꯕꯨ ꯁꯥꯟꯇꯣꯛꯂꯤꯕ ꯃꯄꯨ ꯑꯗꯨ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯃꯦꯅꯦꯖꯔ ꯑꯗꯨ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯃꯈꯣꯏꯒꯤ ꯁ꯭ꯇꯥꯐ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯁ꯭ꯀꯨꯇꯤꯗ ꯇꯣꯡꯉꯒ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏ ꯃꯍꯥꯂꯛꯁꯃꯤꯅ ꯊꯣꯡ ꯍꯥꯡꯗꯣꯛꯈꯤꯕꯗꯨ ꯀꯅꯥ ꯑꯣꯏꯔꯝꯒꯗꯒꯦ ꯄꯨꯂꯤꯁꯅꯗꯤ ꯈꯪꯂꯦ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯈꯪꯗ꯭ꯔꯤ ꯇꯥꯗꯕ ꯌꯥꯗꯦ ꯈꯪꯗꯕ ꯌꯥꯗꯦ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯑꯁꯤꯅ ꯃꯊꯪꯒꯤ ꯀ꯭ꯔꯥꯏꯝ ꯑꯞꯗꯦꯠ 11 ꯁꯨꯕ ꯇꯥꯡꯀꯛꯇ ꯀꯔꯤꯒꯨꯝꯕ ꯃꯤꯍꯥꯠꯄꯁꯤꯡ ꯑꯗꯨ ꯈꯪꯂꯕꯗꯤ ꯁꯣꯏꯗꯅ ꯑꯞꯗꯦꯠ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯁꯅꯥ ꯂꯩꯄꯥꯛꯇ ꯂꯥꯟ ꯊꯣꯛꯂꯤ ꯂꯥꯟ ꯊꯣꯛꯂꯕꯁꯨ ꯈꯪꯗꯕ ꯌꯥꯗꯦ ꯇꯥꯗꯕ ꯌꯥꯗꯦ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯄꯨꯝꯅꯃꯛ ꯂꯩꯃꯤꯟꯅꯁꯤ ꯌꯦꯛꯅꯕꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯂꯥꯟꯗꯥꯔꯛꯂꯕꯁꯨ ꯌꯦꯛꯅꯕꯕꯨ ꯂꯝꯕꯥꯔꯤꯕꯁꯤꯡꯒꯤꯗꯃꯛ ꯍꯣꯠꯅꯃꯤꯟꯅꯁꯤ ꯉꯥꯛꯃꯤꯟꯅꯁꯤ ꯑꯉꯝꯕ ꯈꯥꯏꯅꯗꯨꯅ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯈꯨꯟ ꯉꯥꯛꯂꯤꯕꯁꯤꯡꯒꯤꯗꯃꯛꯇ ꯇꯦꯡꯐꯥꯡꯃꯤꯟꯅꯁꯤ ꯉꯁꯤ ꯅꯥꯟꯊꯣꯛꯈ꯭ꯔꯕ ꯀꯩꯗꯧꯅꯨꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯏꯔꯩꯕꯥꯛ ꯑꯩꯈꯣꯏꯅ ꯀꯟꯕ ꯉꯝꯃꯣꯏ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯣꯟꯁꯤꯟꯅꯗꯨꯅ ꯂꯦꯞꯃꯤꯟꯅꯁꯤ ꯈꯥꯏꯕꯨꯡ ꯇꯥꯟꯅꯅꯕ ꯑꯩꯈꯣꯏ ꯂꯥꯞꯊꯣꯛꯅꯅꯕ ꯁꯤꯟꯒꯨꯞꯁꯤ ꯑꯃꯅ ꯁꯣꯏꯈ꯭ꯔꯕꯁꯨ ꯑꯃꯅ ꯉꯥꯛꯇꯨꯅ ꯏꯔꯝꯗꯝ ꯑꯁꯤ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯆꯞ ꯃꯥꯟꯅꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯂꯦꯞꯃꯤꯟꯅꯁꯤ ꯆꯍꯤ 8 ꯈꯨꯟꯇꯥꯛꯄ ꯀꯥꯎꯕꯤꯒꯅꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯊꯧꯁꯥꯗꯗꯨꯅ ꯌꯦꯛꯅꯕꯅ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇꯒꯤ इरैपाक ꯑꯁꯤ मुनꯈ꯭ꯔꯕꯗꯤ ꯆꯍꯤ 8ꯀꯤ ꯃꯇꯨꯡꯗ ꯃꯇꯝ ꯑꯗꯨꯗ ꯁꯅꯥ ꯂꯩꯄꯥꯛꯀꯤ ꯑꯊꯧꯕꯁꯤꯡꯅ इरैपाकꯄꯨ ꯑꯃꯨꯛ ꯍꯟꯅ ꯂꯧꯈ꯭ꯔꯕꯁꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯌꯦꯛꯅꯕꯅ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇꯒꯤ इरैपाकꯁꯤ ꯂꯧꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ इरैपाकꯄꯨ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇꯒꯤ मुनꯕ ꯉꯝꯂꯣꯏ ꯑꯗꯨꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯦꯞꯃꯤꯟꯅꯁꯤ
ꯁꯅꯥꯂꯩꯄꯥꯛ ꯏꯔꯝꯗꯝꯒꯤꯗꯃꯛꯇ ꯍꯣꯠꯅꯃꯤꯟꯅꯁꯤ ꯋꯥꯈꯜ ꯄꯤꯛꯁꯟꯕ ꯈꯨꯔꯛꯀꯤ ꯏꯅ ꯂꯥꯏ ꯁꯥꯕ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯍꯣꯠꯅꯔꯤꯕꯁꯤꯡꯒꯤꯗꯃꯛꯇ ꯃꯅꯤꯡ ꯍꯟꯅꯅꯕ ꯇꯨꯡ ꯍꯟꯅꯅꯕꯒꯤꯗꯃꯛ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯣꯠꯅꯒꯨꯝꯁꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯅ ꯁꯥꯈꯤꯅꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯍꯣꯠꯅꯔꯤꯉꯩꯗ ꯌꯦꯛꯅꯕꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤꯕꯗꯨ ꯀꯥꯎꯕꯤꯒꯅꯨ ꯁꯅꯥꯂꯩꯄꯥꯛ ꯏꯃꯥ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯄꯨꯝꯅꯃꯛꯄꯨ ꯖꯦꯝꯁ ꯁꯪꯒ꯭ꯔꯖꯝꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ